Prime Review presenting Fighter movie last part. Fighter movie ki aroi bisarung harokpada. Ahan part utkiba cinema bu aikoi mateng pusalei. Hariba matam asida squadron leader Patty bu crore inquiry tor matungda mahak asi Hyderabad ta pilot singu training taunabagidamag Air Force Station Hyderabad ta mahak oza amagidamag rai takhirami. Asig matungda Minen Rathona makhoigi CEO Rocky manakta laktuna asumna hairami nakhoi nangasi crore inquiry taubada Patty da piriba punishment singadu yamna lali haina aikhoigi marup singna khanai hairami adudagi Rocky na Minen Rathora asumna hairaklami aikoi na karigidamak Patty asibu Hyderabad ta tharibano hairabadi ngasi dagina chai ahumni mamangda aikhoigi Garud commando sing asibu rescue operation ngidamak helicopter tharami matam aduda helicopter amari changma ngamlamde adubu akoi Air Force ki jamna talented lairaba helicopter pilot nena haibadi mahaki call sign na Angel Karomi mahakna matam aduda Garud sing adubu kanabagi chapra matamda makhoigi mamangda Pakistan ki army singna artillery haina khangnaba nomai yasina kablakpan maram oibana helicopter asibu fazana paisanduna Garud sing asibu kanma ngamlamde adugi sumatakta nenana pairiba helicopter asibu Patty na guard tana guduma aikhoina thaki matam adudong Patty na nenara asumna hairami Pakistan kablak liba nomai sing adu kadai dagino nang namta check toroga hairau haiduna Patty na nena asibu Pakistan ki artillery nomai leriba adu tamna thajalami adubu matam adudadi Patty na Pakistan ki camp adubu thukaiki adu moinamak Pakistan kablak liba rocket aduna maram oibnadi nenana thoriba helicopter du panduna mahaki helicopter du pokhaiduna mahakti matam aduda sikhi tasengudi nenasi atai karamdunate ai gek pokminaba ichanupi ni harami Rocky ki wise tabda minenasi thoi amuk nungairamde aduga musu Rocky na minenda sumna harami haujikti aikoi gi jamna faro pilot tas amade khansu Patty na maram oibna hojik Pakistan na tasen krai makhoi gi thibu chomda khangdre karigum makhoi na Patty asibu aikoi gi squadron group astegi lokthok da batarbadi mathang sibagi taran nasi nangi soida tagani harami asigi matungda Rocky di maham asidagi chakhirami sinasi change toroga mu Air Force Station Hyderabad ke cinema bu holei hari matam asida Patty na maham asida oza oinamagidum laglami mahakna maham asi jawro matung asidadi station asibu kondro leiriba air marshal asina mangon sum hairaglami nangna ngasidagina tha kharagi mamangda balakota attack tawbodu aikhoina jamna nangbu chakthopsai hairami asigi matungda Patty na training tawriba pilot sing asigi manakta laglami hariba matam asidadi mahaki mamangda gari mayam amana emergency gi damak laglami adugi sumthakta mahaki matungda officer amana scorpio am thaunawagi damak kana chen laglami adudagi Patty na mangon sum hairami maham asida kaidawre nakhoina chelabsi hairami adudagi officer Patty da subna hairaklami ngasi si anoba junior singi airplane su paibagi training tawri adubu neha ko wa pilot nupi amana airplane su khama ngamdre asigi damak chatlibini hairami adudagi Patty na mu mangonda subna hairami ai sunanga loina chasaiduna makhoini na runway asigi manakta laglami adudagi Patty na officer sida subna hanglami airplane pairagliba nupi asigi maming kari kauge hairami adubu nupas no mu mangonda subna hairami mahaki maming neha kawi maki call sign na Angel kawi hairami nupa asigi wahas tabada Patty asi yamna angakong phawrami karigi mahakna angakong phawribunu haibati mahakhan nungsinaramba sikhiba nena haiba helicopter gi pilot adugi call sign su Angel karomi asina orami asig matungda Patty na officer sidagi waki kuki asi blogduna mathakta paidun lagliba nena haibu nupi sida sumna hairami nena ai squadron leader Sanchit Balhara nang na parigliba aeroplane du nang karimta pakhatkanu runway asigi mayada chingliba line asibu jenglaga mamai chumduna tapna paitharu hairami asing matungda nena haibu nupi asina aeroplane asibu phajana pailaktuna runway sida khamlami asigi matung nung Patty na Muhammad leriba sarta sing asibu aeroplane matau karamna paigani haibasi phajana takpirami hari matam asida ding Patty na mahaki marup sing asigi wakhan sing asibu adum ningjang nun lerami senachi change tawrga mu Muhammad sida training tawriba sarta sing asigi makhoi training asi lor matungda numidang amada party tawrami hairiba party asidong Patty na mahanga takpigriba sarta sing asigi manakta chatuna sumna hairami nakhoi tawriba asi ubada aina hana training tawrikiba sing adu loina ningsangi hairami asigi matungda Patty na Hyderabad airport station asigi makok oiriba air commodore asigi manakta laktuna mahanga sumna hairami sar ai thabak toknabagi damak che tharagani hairami adubu mu officer sina mu mangonda sumna hairanglami nangna balakor attack adudagi nayumda hauju pawo suti chatri nang suti hana chaluso adugu kona khanarse hairami adugu Patty na mu mangonda sumna hairami sar aina khanki wakhandi hongloi aina che soidan thagani haiduna mahakti maham asidagi chatkhirami mathangi numitang Patty na mahakki mayum Jammu da chatnabagi damak Hyderabad ki airport laklami matam asidi Patty na mahakki flight number AI 790
Jammu gi flight ni haiduna ticket counter nupi asida harami adudagi nupi isna mo mangon sum haraglami sir nang gi flight to cancel tawkre nang hayang chattaba jararo harami adubu mu petina ISC Indian Air Force ta squadron leader amani ai Jammu chattaba ya dabani nang na to flight amukta jeng harami asig matung nupi isina flight sing asibu check taw mata masidadi mangon mo sum haraglami sir flight ani lei adubu flight ani si loina full loikre nang chatpa jararo harami asina maram mobinong petina nupi isida ai ni Jammu chattaba ya de nakoi kanaga wari sanagani harami asig matung da nupi isina mo mangon da sum haraglami sir akhoi gi officer do officer du phamani nang mahak wari amtu sanar so harami asig matung da petina officer sida changlak batam masidadi nupa ama lerami adugi samlakta nupa sigi nupi isina mo mangon da sum harami nangna car adu pudun laklo ai taxi su puduna chatlage haiduna mahakti maham aside tholok matam asida mo petina nupa asida sum harami sir ai Jammu chakadabani ai Indian Air Force da officer amani harami peti gi wise tabada nupi isina thawai nongai traduna asum haraglami nang Indian Air Force da thabak tawar haraglami asina maram obinong petina chingnaba amadi pharaglami mahaki mamang na phamliba nupa asigi maming asi jeng matam asidadi Abhijit Ratho irami asina maram obina mahak loina khangmanglammi Minan Ratho asi mahaki machanupi ni si khanglami adudagi mu petina mangon asum harami sir nangi na chanupi Indian Air Force da officer oibra harami adubu mu Abhijit Ratho na mangon asum haraglami karigumba ai gi chanupi poklamba tarbadi Indian Air Force da mahak thabak tawrom loi mahak ti jumda lerangani harami adudeng petina Abhijit Ratho da sum harami sir ai si hana posted Srinagar da oirami ai si Sukhoi gi pilot amani akhoi sing adugi marakta helicopter pilot Minan Ratho haina khangnaba nupi am sijawi mahak asi Srinagar da jamna afawba top pilot amani adubu mahak ki mama panadi mahak che sigra haina khanduna leire asina maram obana mahak hauji thawai jamna nungaite adubu haujiti mahak lohongkhre hairami petigi lohongkhre haibu ba istabda mahak ki maning lepliba nupi asi angakom phawmi adudagi mu petina sumna haraglami mahana lohonglibasi atai karamta nate akhoi gi ima lebak bharat kani haraglami asina maram obana mahak ki maning leplu nupi asi kanna kaplaglami asing matungda Abhijit Ratho na petina pirakpa boarding pass adu sign tawdura sumna harami nangna ticket asibu counter piduna nang chatlo jaragani harami adudagi petina maham asri tholong matam asida mo mahak ki maning leriba nupi asida sumna harami nangi na chanupina nang amadi nangi nupa asibu hojik pawu sonuna lei nakhoi karinda pakharkanu mahak nungaina leiri harami asina maram obina mo Minan Ratho gi mamana mangona sumna haraglami nangbu matam puramakta isona chanbu oisinu harami asing matungda peti si mahak ki mayum tam laglami mahak na mayum jaw matam asidadi mahak ki mapano mo mangonda sumna haraglami nang na ingonda yamna angak mongda surprise ama pire harami asing matungda makhoi ni konsenarami matam asidadi peti si thawai nungairamde asina maram obina mahak ki mapana mangonda sumna harami nang kaidorage harami adu peti nadi mahak ki mapada mo sumna harami ipa nang unadab si koire asigi damak aina nang unaba laklibani harami senachi chen toroga mo ngasidagi na hafta ani gi matungi sinama uhalai hari matam asida peti ki mapana TV jengli matam asida news ta sumna haraglami Pakistan da aeroplane kaiduna tasengiba akhoi India gi fighter pilot Tas amadi Khan hariba sibo akhoi India government wari sanaduna makhoi ni ngasi thadoralagani harami asina maram obina peti gi mapana peti asibu maham asida jamna thuna law haidra koksalami matam asida news ta haragli wa ase peti ne tabda mahak jamna harau jarami asing matungda mahakna bullet asibu thauduna mahakna na thabak tarambar Srinagar airbase asi laglami hari matam asidi mahaki marup sing asina peti asibu ubada jamna harau jarami asig matungda hariba airbase asida chinuk haina khangnaba pangkhani panba helicopter siu paidun laglami hariba helicopter asidani makhoi gi phajin giba pilot Tas amadi Khan asiu pudun laglibasi helicopter sibu lakpu ubada makhoi sing asi jamna harau jarami asigi matungda helicopter asi thongsu hangtola matungda helicopter asigi manungdagi Indian Air Force ki Garud commando sing asina asi bakchang pudun laglami asina maram oibana peti gi dimasi angakpom phawrami adugi sumatakta helicopter asigi manungdagi makhoi gi CEO Rocky asi thololami matam aside petina mahaki mamangda asibam pudun lagliba asigi manakta changchen matam asidi mahaki marup fighter pilot Khan haribasi orami asigi matungda petina helicopter asigi manung changchenduna mahaki marup Sukhi da sumna harami tholiba thogdoksing asi karino Tasti karaida lekre hain hanglami matam asida mo mahaki marup Sukhi na asumna haraglami Tasti makhoina piraktre aduba khoi gi marup Khan asidi makhoina torture tor matungda hatok piraga tharak le harami asigi matungda petina thawai jam nungai ta duna mahaki marup asiba Khan gi manak asigi manakta leirami adudegu makhoi gi siu Rokina makhoi gi officer air commodore asigi manakta section duna sumna harami makhoina tawriba si jamna lali mi boduk thina olaga hatok pirasi harami adudegi officers na mo Roki da sumna haraglami tumine laiko hojik mangliba tasasi kalaida leigana thiki jarami sinasi change taro mo Khan gi mayumda calling bell khilaglami matam asidadi Khan gi mamana thong asibu hangtok matam asidadi yum asida changlibasi mahaki machanupa Khan asini haiduna mahaki mapan harau jarami adubu tasengudi maham asida poroglibasi Khan gi asi bakchang oirami
asina maram obra makoi thawai jam nungairamde asig matungda khan ga sibak chang asibo sanskar tawnabagi damak lebak ta khwai tunu phomjilami makoina khan ga chang asibo phomjim lor matung asidadi maham asi leiriba miosing asi mathang mathang chanakhirami matam asidadi petina tas ki nupi asibu urami asina maram obna petina tas ki nupi gi manakta chattuna mahakna sumna hairami saksi nang nengonda khallibadu lali nangi nupa tas buju khana tawriba asugumna soina tawrakpa jai asina maram obna nang naibu amga thajabiyu ain hingle matam asida nangi na pureba tas bu ain soida porakani hairami peti gi wahas tabada tas ki nupi na thawai jam nungai tarduna peti da konsolami sinesis change torgo mu pakistan gi jail amada khoi uhalai hairi matam asida demu akta gi manakta nupa amana laptop puduna akta da sum haraglami sar srinagar gi akhoi top agent gi video recording lai nanga mukta wari chanau pami harami hairi matam asida di video recording laglibasi atai kanam to oramde Indian Air Force ta pau puto pasen tauba General Begum haidiba nupa adu orami aduga muksu General na actor da sum haraglami hayeng numidang actor nang leiriba hamasda Indian Air Force na attack tauba lakari harami makoi ni wari chanari stab da tas na di nupa si makona si tab da anga kong phawmi asig matung da actor na laptop asibu tas ta onsan no jengalami aduga muksu actor na sum harami nakoi gi Indian Air Force ta agent haine khaliba nupa asi akoi gi top ISI agent harami adilung General Begum na tas ta sum harami mathang aikhoi ni isona leiba mahamda thengnasi harami India da mu Rocky amadi mahaki makok oriba officer siga wari chanadu lerami aduga musu Rocky na mahaki officer sida sum harami aikhoina General Begum dagi pau phangwagi matungina haidiba hamasida hujik actor na tas asibu torture tawdun leri adubu tas te hujik aso open amata yaudri harami haidiba matam asidi makhoi ni gi manakta option nupi amna laktuna Rocky da sum haralami sar Pakistan ngasi hariba numit asidagi makhoi gi mathakta aikhoi gi aeroplane sing asi amata paiba jaro haina thingjan khre adugi sumathakta India gi border da makoina yamlaba missile amadi fighter aircraft kayam su thamkre harami asig matungda officer sina nupi sida nang maham asidagi chatlo haina chalankirami aduga musu officer sina Rocky da sum haraglami aikhoina khaliba plan asi loina soire aikhoi plan ama tawdabadi jaro harami asig matungda Rocky na ka asidagi tholo matam asidadi Petty na mangon da sum harami sar kari wari sanaragle harami adung Rocky na Petty da sum harami nang asi aikhoi group ta jawba nate tumini layu harami aduda Petty na sawadra sum harami sar aina nang gi unit laitaba tarbasu ai asi Indian Air Force ki pilot amani harami adudung Rocky na mangon da sum harami aina pau tabada nang di thabak tokna bagi chesu apply tawragani haina tai asi chumbra harami asig matung Rocky di maham asidagi chatkirami Pakistan na mo actor gi manakta makhoi gi general sin laktuna asum harami nang na kari gi damak pilot ama hatoktuna atobo pilot ama buna maham asida losaran thamlibno hawjikte India na soidana maham asida attack tawralagani harami adudung actor na mangon da sumna harami aina pamliba sisu India na maham asida laktuna attack tawbani India na maham asida attack tawragani haibasu aina aikhoi gi agent gi loina khangle nakhoi ji hujik ready tawdun leiro harami asig matung da Petty minen makhoi gi tim masina ta chasibu kannabu gi damo wari sanari gi matam asida makhoi gi manakta ground stammer laktuna minan da sum laurami minan mem nangbo geta akhoi gi AOC charna kawragle harami asig matuk minan na geta lako matam asidadi geta leram libasi atai karam to ramde ma ki mama mapa oirami adudagi minan na harau jaduna get asib hangtoktuna thok matam asidadi ma ki mapa na mangon da sum haraglami chanupi aina khalibasi jamna lale aigi pana ingon hairami nupa pokpasina lanni nupi pokpasi kana de harami asin maram mabana aina nangbo thawoidana tawbani haujita aigi chanupi sidi Indian Air Force top pilot oire aina jumda jawr matungda aigi chanupi du Indian Air Force ta squadron leader pilot ni haigani harami asig matungda minan amadi mahaki mapa konsinatuna kaplami aduga musu mahaki mapana mangon sumna haraglami samse rathor nangi marup la harami asina maram oibana minanna angakong phawami aduga musu mahaki mapana sumna harami samse du jamna phai harami adudung minanna ai hoji chattaba jatre haiduna mahakti maham asidagi chakhirami asig matungda minanna Petty gi manakta laktuna aina namu jam thagale harami hairi matam masdadi minanda makhoi gi marup bana lautuna sumna haraglami minan nang maham asida jamna sun laglo aikhoi gi siona briefing pi gi do harami asina maram oibna minang gi timasi makhoi gi sio Rocky na briefing pi ba horami aduding Rocky na makhoi sing asida asumna haiba horami aikhoi gi aircraft asina garuk commando sing asibu 30000 wangba maham asida gi thadara matungda minan nang gi helicopter team asina tas asibu kan ba chakadurubani hairi matam aduda garuk sing aduna phattaba terrorist sing adu attack tawgani aikhoi ni tawdu timing asi 20 minutes khitani harami asig matungda Indian Air Force ki jamna chawrba IL-76 hairiba aircraft asida garuk commando mayam sing asi pudun laglami makhoi na Pakistan border asibu changchalakpa matam asidi Pakistan gi radar lairi maham
maham asi jawrami hairi matam asidadi Pakistan gi radar bu control tawruba miyo amana India romdagi airplane ama pairak lai habsi khanglami adui nupa asina mu Pakistan gi misal lai maham sing asida asum nairami akhoi gi Pakistan asida hojik masak khangdaba airplane ma pairak le nakhoi gi misal sing aju hojik kap tabeda stand by oine layu hairami adugi sumtakta mu Pakistan gi radar bu control tawruba miyo asina India gi pairak duba airplane asida asum nairami nakhoi asi karadagi lakpuno akhoi da jama thuna mukta hairo hairami adubu India gi pilot asinadi radar asibu jam tawduna माके एरोप्लेन असि मनुंगदगी इंडिया के गरुड़ कमांडो मैम सिंह असिबु मखार थाथखिरमी अदुदगी पाकिस्तान नुपा असिना मु इंडिया के पायलट असिदा असुम हायरलमी नखोई के एरोप्लेन से करादगी पायरकपनो तारक्तब तारबदी अखोई नोइबु मिसाइना कापलगदि हायरमी अदुदगी इंडिया के पायलट असिना रेडियो से ऑन तौरगा मु रशिया के मारोन सादुना महान असुम हायरमी आई हिंदी खंगदे अखोइना पायरगलिबा एरोप्लेन असि इंडिया दगी मॉस्को तमना पाइबनी आइना चलिबा सिजु दुबई दा चलिबनी अदुबु अखोई के एरोप्लेन की जीपीएस असि जादबना मरम ओइबना आई लंबी असि खंगदरे अमुका ताकपियु हायरमी अदुदगी पाकिस्तानी नुपासनो मवोन असुम हायरगलमी नखोइना पाइरिबा महम असि पाकिस्तानी मथक्तनी नंगना हौजिक जामथुना इंडिया के बॉर्डर दा हल्लु नंगी ख्वाइदगी नकपा एयरपोर्ट जम्मूनी हारी महम असि 30 किलोमीटर खितनी हायरमी अदुदगी इंडिया के पायलट असिना मु पाकिस्तानी मियो असि असुम हायरमी आई महम अदुदा सोइदना चलगे हायरमी अदुगा मुसु पाकिस्तानी नुपासना मु इंडिया के पायलट असि असुम हायरमी नंगने इंडिया जौद्रि फावबा अखोइना सोइदना सेनादुन लाइगनि हायरमी असिग मतुंगदा इंडिया के पायलट असिना माकी जामना चावबा एरोप्लेन असिबु इंडिया तमना ममाइ लेथोक मतम असदि महाकी मथक्ता इंडिया की फाइटर सुखोई अनि यावरमी असिना बारम ओबिना पाकिस्तान की राडार बु सेनरबु मियोसिना मखोई की रेडियो दा लाउदुना सुम हायरमी महम असदा पाइरगलिबा एरोप्लेन स्टे अहुमनी अखोई की पाकिस्तान की एरोप्लेन सिंग अदु जामना तुना पाइखलो हायरमी असिग मतुंगदा इंडिया के फाइटर सुखोई अनि सिना पाकिस्तान की एरोप्लेन पाइखफम रनवे असिबु थुगाइदुना महम असते थोरगलमी असिना मारम ओबिना इंडिया दा लेरिबा रोकी की टीम असी हराउ जरमी असिग मतुंगदा इंडियन एयरफोर्स की गरु कमांडो सिंग असिना अक्तबु फाजन लेरिबा महम असते चंगक्तुना महम असते बॉम्ब फिट तौबगलोनिना मियो के आमस हातोलमी हाइरी मतम असतदी अक्तग लेमिनबा मियो अमना थोंना अमदा जेंगदु लेरिंग मतम असतदी अक्तरना मंगोदा सुम हायरमी महम असि लाक्लिबा मियो सिंग असि कनानो हायरमी अदुबु नुपासना अक्तर दा सुम हायरमी लाक्लिबा मियो सिंग असि इंडियन एयरफोर्स की गरुड़ कमांडो ने हायरमी अदुदगी मु अक्तर नंगलदुना मांगना सुमना खलमी जेनरल ना इंगोन हायरमदी इंडिया के टीम असि ngasi नुमिदांग लाकनी हायबनी करिगी ngasi लाक्लिबुना हायदुना मांगना जामना सावदुना जेनरल हायना कना लावरमी नकल लामोरमदनु इंडिया दा ममाई खुमदुन लेरिबा जेनरल के सक्तम असि ब्लॉकथोक्तुना इंडियन एयरफोर्स के ऑफिसर असि दा असुमना हायरमी आई ngasi दगी थबक असि तोकलगे हायरमी जेनरल के सक्तम असि उबदा रोकीना असुमना हायरमी नंग तौरिबसिदी इंडिया अमदी पाकिस्तान के थबक तौबो ओरे हायरमी नकल लामोरमदनु मोक्ता सु फाजन थमलिबा अक्तर के बनाक असिदा इंडियन एयरफोर्स के गरु कमांडो सिंग असना मी सिंग असु मथंग मथंग हाल मतुंगदा तास असिबु मिनन के हेलीकॉप्टर असिदा पुना बुइदम लागलमी अदुगी सुमदक्ता मिननना तास असुमना हायरमी अखोय हौजि जुमदा चलसि हायरमी असिंग मतुंगदा मिननना मा के हेलीकॉप्टर असिदा तास अमदी गरु कमांडो सिंग असु हापचंदुना लागलमी अदुगी सुमदक्ता मिननना मा कलामिनबा हेलीकॉप्टर पायलट सुखी द सुम हायरमी नंगना अतोपा कमांडो सिंग असु पुदुन लाव हायरमी अदुदगी सुखीना कमांडो सिंग असु पुदुना लागलगाइन तौरिगी मतम असिददी बॉम्ब पोखाइदुन लेरिबा जुम असिग मनुंगदगी अक्तरना रॉकेट लंजमा काबलक्तुना सुखी के हेलीकॉप्टर सिबु थुगायरमी असिना मरम मोबिनम रोकीना मिनन द सुम हायरमी सुखी के हेलीकॉप्टर दु काइखरे नंगना मु हंदुना चलु हायरमी अदुदगी मिननना महम असे लाकपा मतम असिददी पाकिस्तान के फटबा टेररिस्ट सिंग असना मा के हेलीकॉप्टर सिदा नोमई मामना काबलगलमी असिना मरम मोबिनम मिननना मा के रेडियो द सुम हायरमी महम असिदा टेररिस्ट जामना लाइरे अकन मोंगदु नोमई कापना हायरमी अदुदगी रोकी मथक तरिबा ऑफिसर्सना असुम हायरमी अखोइन अहेनबा फाइटर एयरक्राफ्ट थारक लगे हायरमी असिग मतुंग द ऑफिसर्सना मा के मनंगदा लेरिबा फाइटर पायलट अनि असुम हायरमी नखोइन यामना थुना सुखोई एयरक्राफ्ट अदुबु पाइखलो हायरमी हाइरि मतम असददी मा के मनाक्ता लेरिबा कंट्रोलर मना ऑफिसर्स असुम हायरमी सार मखोइन पाइगदुरिबा एयरप्लेन असिग मनुंगददी मंगजोंना नमी अमा फमनु लेरे हायरमी अदुदगी मखोइन जेंग मतम असददी फमलिबा मियो से अतै कनामद ओरमदे पेटी ओरमी असिना मरम ओबिनम ऑफिसर्सना मंगोदा असुम हायरमी पेटी नंगना एयरप्लेन दु फमलिबदु जामना तुना कुमथरो नंगोंदा कनाना परमिशन पी नंग हौजे अखोइना कोर्ट मार्शल फाउ तौबा जाय हायरमी अदिरुम पेटीना सुम हायरलमी सार आई हौजे थबासि चत्तबा जादबनी नखोइना कोर्ट मार्शल तौगे हायरबसु अइन थबासि हलगलगा तौ हायरमी हाइब मतमसि रोकीना माके ऑफिसर्स दा सुम हायरमी सार पेटी असे चलसुनु अखोइना हौजे तौरो थबा असिदा अखोइगे बेस्ट फाइटर पायलट पेटी सिबु आइगे लोइना मथक्ता पायो पामी हायरमी असिना मरम ओबिनो माके ऑफिसर्स ना सुम हायरमी फरे रोकी नंगसु पेटी गे लोइना चलो कोर्ट मार्शल तौबा तारबसु अखोइ पुन तौमिनरसि हायरमी असिग मतुंग पेटी अमदि रोकीना तास लेरिबा महम असिदा मखोइगे फाइटर सुखोइ एयरक्राफ्ट सु पाइदुम लागलमी हाइरि मतम असिदि पेटी गाना साउनखिबा पाकिस्तानी जामना फावरबा फाइटर पायलट रेड नोर्स हाइरिबसि लेरमी असिग मतुंग फाइटर एयरक्राफ्ट अनि से अकन मोंग खुद थोंगनरमी अदुगी रेड नोर्स अमदि पेटी मखोइन पाइरगलिबा एयरप्लेन सिंग असिबु माइ ओनसिन अदुम पाइरमी हाइरि मतम असिदि रोकीना नंग तौरिबदु करिनो हाइना पेटी हायरमी अदुगी सुमतक्तों रेड नोर्स ना पेटी द सुम हायरगलमी
aina nang bo lemna tharoi mamang da haigibadu nang ngasi uruba natra hairami asig matong peti na ma ki CEO Rocky da sum hairami sar nang ge bel phajan thamne budu thadol hairami hairi matam asidi makoi phajal bel sing asi laktholo matungda makoi aeroplane sina mathakta mamai lekhatuna red rose na pareklo aeroplane sina sujalami asina maram obna red rose asidi sirami adubu Rocky amade peti di makoi ge perazur asil paithoktuna hinglami nakal lamon omdanu actor na Sukhi hariba helicopter pilot asibu maki machin asida maki bakhongna kawrami aduga muksu asumna hairami nangna jay hin hairibadu amukta law hairami adudigi Sukhina jay hin haina lawge taw matam asidadi actor na maki machin asida hanjin hanjin kawsalami adubu ikhang haudna maham asida peti laktuna actor gi makhong asi farami adugu su peti na Sukhi da sumna hairami jay hin haina amukta law hairami asina maram abna Sukhina jay hin haina pena lawrami asig matungda peti na actor asibu adugi badik furami asina maram abna actor asi maham asidagi nanthokuna chatlage haina jip amabu thawduna chat matam asidadi peti su jip asig manunga chokchanduna peti na actor gi makhong asibudi thawri amana punselami adugi sumathakta peti na actor da sumna hairami nangdi jamna fataba terrorist amani haiduna makhoi gi jipsi sibu kanne thakotuna peti di minan na pairiba helicopter sida yalami adubu actor na peti gi makhong asi phage hain taw matam asidadi peti na hana actor gi makhong asi punselamana maram obna actor di jipsi asig lonna makha ta aduna makti sikhirami asig matungda peti gi timasina Srinagar Indian Air Force camp na laglami adudigi peti na helicopter asigi manungdagi tholong matam asidadi task nupi saksina di maki mapuruba tas asi tholok puramde asina maram obna wakhan nungaramde adubi ikhang hongdana peti gi maningdagi tas asi makhong chektun thoklami asina maram obna saksi asi jamna harau jaduna makhoi ni konsinarami nakal amoromdun peti da maki CEO Rocky na sumna harami nangna yesibu jamna lana khallabra harami adude peti na Rocky da sumna harami aina nangbu karimda khande nangda igi CEO ni harami asig matungda makhoi ni konsinarami adu Rocky na mu peti da sumna harami nangina ma adubu 3 o'clock ta amukta leithu harami asig matungda peti na minar rathogi manaka chungchanduna makhoi ni jam nungsinaduna konsinarami makhoi ni na sumna tawriba sisu ta samadi maki nupi saksi galonina thawai nungai duna jengnu lerami sinese ulaga fighter movie asigi arobe oikirami mayamna movie asibu nungai birabadi channel asibu sungchoi soidana subscribe tawiramu adugi sumatakta mayamna comment amamsu pibiramu